Imphal jore hojik hekta kumi pung ani ga minute langa hojik yore pari mom channel sibu yengbiriba mayam punamapu ikai khumnajari ngasi amuka mayang yofamda video ma pura lai chinaw mayam karigumba ngasi ahamba phangnaba taragadi channel sibu subscribe tawbiramo notification su press tawbiu mathang video amuka phangnaba adudi chinaw mayam video se haurasi ngasi February 19 2024 ai hujik ahumrak suba ima leibak ibung oiba singa unaba chalukhige ai hujik Guwahati airport ta lei chinaw mayam hojik marak sidi airport sidi rail station dai hele mi chin base Manipur jaure Imphal jaure chinaw mayam da si wafam se haijege na video se semjarakpani ngarang donation to birakpa mayam dugi video do ngarang hapjarake to bodo ai Manipur da tholakpagi khara ama thabak khara chingibai maromna video happa ngamja haudare waro bigano Manipur de hala kanda donation to birakpa pukchen chawba ibung yupa iche oja sing mayam purmaki video do ai hapjarake ado chinaw mayam ai haijagadabdi hayengdi yam special video laani mayamna donation to birakpa mafam da chalaga donation do khusi najaramge ado video se lakpho mayam ngaiminasi si ofam se haijage aduga hoji iramdam ima leibak ta leiriba ichinaw mayam punamak ngasi thungjarare aisu ado hayeng se unarasi adudi ngasi gidi losanjarage wafam jo haningai leitre hayeng video do sum unarasi hayeng se kadai chatpa hayengi oina special video ma thangacharage mayamna sum video sibu yengbiu support tobiu aduga mayamna donation tobirakpa smaina tungdaso sum donation tobiraga ibung yupasingi mateng tominasi aina mayamda si ofan sima thamjage luxury taste toge luxury sinaw mayam chat mai tei tobna lesl bhaw ha ba hawi ma haw mdile khami sin macha mai le khami sin macha thum mam chu jawre thum ma jo asin bo ge loi mix tawre yam hawre kano to bone hawre yam hawre luxury unique taste haidro bindo ai uda ke pami je sinaw mayam thangkalaga moi mayam akwa ada hawra su jengo ko luxury apan ba yo oi wa mana hawre Kone last oy number Sintak thumtak yam hawre inge Manipur city jamna akhoi hujik Assam romda mapan romda ingi base Delhi da ingbaga Manipur da ingbaga sangse manaram ga daba mali ado ingbadi se gasu jam satina inge asai di ayun hinda di nungsa se saramya ba hujik sidi khoing thina inge aduna jeke se amung lisal la pami se uraba yengbio si fruit se kai fruit nam ta mana lam ta pusan biro ne se fruit pali se ubra se ase fruit si maming kai haina fruit si maming si bom ta ha biro ne luxury ka ore ai fruit si as luxury ni ma se yam diman le ba fruit ni luxury ka se mul le manu se ta thugai ro jing si kamai to ga na che khai re mun be ma sa khai re o asi fruit si ni luxury je saro se Thumbro sinbro kamaino sibo Sedla ya fruit se jengbu chinaw mayam luxury fruit luxury fruit chinaw mayam yengasi nako masem sa ge isu nang masem sar tanghai saro tanghai taro cha ki ma na khoi mani nate thumbro kamai ta ojing se jinge nan mahau tang inge khali cha haudi nge doi di Manipur gi hingoni yengbiu phajat bro yengo kobi lai phada jengu se khak sat pa hore kobi lai Manipur da hangam samda su le phadro hingon se aduga asigana thang ta gi sanabham
thang ta tampham sang aduna aina utlake na hawai mubi thai me am yong hawai mubi yong cha kai ron cha na ba hawai mubi phajai ingon je jam aduga asi pareng pareng je jong sina kobi mana tabi do sigadi kobi phul haire mana tabi sina akoi sigana akoi adana bandha kobi aduga asomdana kobi phul yam phajai luita su jam hauri se siga siga kobi phul leire se asi mandi satlamme adugai di asomda su jamna ko hawai thrak ka jam hauri phajai jamna ena phajaman hina namakpa ngasi gidi loisanjarage mathang video dama unarasi aduna manipur gi wangmada leiriba khoi ichinaw mayam punamak malem siga lebe ichinaw khoi mite ichinaw mayam punamakta aina channel ge mage de request tawjari mayam punamakna angam angamba mateng khajik khajik tang osu donation tawbiu haina mayang nge famda khobam tara lonaduna nolukjari adudi haiba phone pay asida mayamna angam angamba donation khajik khajik tawng su tawbiramu ngasi gidi loisanjarage hayeng amukamuk mayang nge famda video nungai ba ama thamjarage adudi ngasi gidi losalage bodo pakhang mana yai phare kanglei pakna yai phare leiriba khoi mite ichinaw mayam punamakna yai phare manipur jaure haina mayam da khangan jage haina video se semjarakpani ngasi gi special loina kasam haibam di leijadre aduna ngasi gidi losalage bye bye